Miss PAODAM miing tabi basingbu no maiteng kundisu ya tan okjol na kurumjari ngasi maru PAODA National Revolutionary Front na kaukiba ban manungda kaitel kana kide dukan sing thonglon ki National Repentance Day thoram pangthokre Irawat na changshin ki ba khongjangdagi North Eastern Frontier Province sem ki tarombutu to ki bani haina Dr. M Narana Fongdokre Loina Atisina Delhi ki Chief Minister oina wasak lokre Mapung abapaw miyam na bizari Indiana Manipur bu namduna merger agreement sign tawhan kiba nampugi numit asi chatnaba yaroi haina fongdokladuna ngasi ahing nongyai numidang wairam pung taruk fawba National Revolutionary Front Manipur NRFM na Manipur pumbada kaukiba banna mahausagi punsita chauna akaiba pikre khwaramban kaithel ahum amadi pauna bazar thangal bazar gi mafam singda leiba dukan sing thong hangna kide lambi ayambada mahausagom gari sing ningthina chena kide banna duda ana ayek deva karmana chingba tangai fadaba chataba yadaba sing chatpanatana atoba gari sing lambi chatna kibagi mamita kide lonana khwaramban kaithel pauna bazar amadi thangal bazar gi akobada hangba dukan sing maroina hidak langtak yomba dukan sing natana atay dukan sing di hangna kide Kaksing bazar gi dukan sing su thonglona ki kaitel famna kide lambi sorokta lanai gari ama ani marak makta chapantna lambi sorok sing mi tak taki September kunmathoi lisingamaga chamapan nifumapan da matamdugi Manipurgi Maharaja Boda Chandrubu Silongda kauraba matungda matamdugi Domain of India gi aronba khujin thorang amadi nongmai chingdonda nampu sijinaraga Manipurbu Domain of India da namtin tilhan khibagi sahilo khiba numit asibo Coalition for Indigenous Rights Campaign Manipur Shirkana Sinduna National Repentance Day haina Millennium Institute of Sciences Kwakaithel mayai kobita pangthokre hariba tharomaduda Shirka gi President Somarendra Thoksom Shirka gi Vice President Longjam Ratan amadi Herikon gi President Yumkhaibam Surjina tharoma boina seryaki pangthokiba tharomga mailena Shirka gi President Thoksom Somarendra na hai aikoi asi ahingba khunai amada aikoina khudingmakpu singnaraga hingli haibasi khanghanabagi damak aikoina aikogi puwaribu ningsingdaba yade aikogi isagi lam ngakpa ngamjadaba isagi political status laijadriba identity crisis ki wahang mayam lakliba si aikoina India gi makhada mikhaponba lenga ama leirubadagini aikoi sana isagi nat janabi culture kauksilakle furup kanba haibasi aikoi khudingmaki thaudang oigadabani aikogi Manipur khunaida anauba revolution ama purakpa haibasi aikogi nahasing mahairoisingna oigadabani ngasi Shirkan sinduna September kulmathoi asibo National Repentance Day haina pangthokliba asi matam amada Manipur na ningtamba mangkhibadagi kayam yamna Manipurgi political status honglakhibagi haibadu ninanabani masikopna nainaba amasu sangi Manipurbu India da nampuda sahi tawhankrabagi matungdagi hiram khudingmakta tongan ba issue mayam ama thohan laknabagi machak oirakle Manipurda mito miyanchagi achoba issue human rights violation gi issue isagi territory ngakna thambang amlaktaba kanglup masengi marakta divide and rule gi policy sijinaduna nungsinadana-bagi hukam sinba kayasi aikoina India da namtin tinhanbadagi ohelakpa amakhakni maramaduna Shirkana matam kayagi mamangdagi hauna aikoi pre-merger political status hanjanba ngamlapa matamda aikogi thokliba issue mayam asigi waroishin ama lakani hadna lakli haiki 거기 빠이는 넘바 남지 농농이 찾았더라 농농이 미나
दोषलता नबो विली बुकिंग मतदा यान के है ब्रो अरे वो काम पे जाने को विली बतागा Maitai Chengak Maitrabang Sinduna Manipur Kanba Numit Ningsing Thoram Imphal East Lamlai Kendragi Manung Chana Leiba Kharson Community Hall Pangthokre Ngasigi Thoramatuda Maitai Chengak Maitrabaki President Nongthompam Sanahal Kosem Secretary Kundrapam Asi Kumar Bosem Secretary A. Sitira Sharma Goodwill Christian High School Yangang Pokpi Principal B.K. Santi Socialist Students Union of Manipur Sumgi President Soraisam Yaima Lamlai Kendra Bilas Volunteer Force LKBVF ki Commander-in-Chief Y. Bosan Amadi Political Activist Sapamcha Kanglei Pauna Chingbana Mitungnin Oina Sarukyaki Ngasigi Thoramatuda Lamyanba Irabot Chaitha Isei Leibak Ningba Isei Yelho Furup Oiribasingi Cultural Dance na Chingba Kaya Utkibagaluna Lamyanba Irabot ki photo da Miyamna Haile Katna Ikai Kunabas Utki Maitai Chingak na Sahi Kudingi Piba Hawudoriba Lamyanba Irabot Memorial Lifetime Achievement Award Handak Chahigi Oina Langol Iboyema Political Activist Writer Shu Oriba Jugol Sai Amadi Jana Lukhoida Kochinaki Ngasigi Thoramatuda Political Activist Sapamcha Kanglei Pana Shairingba Nanau Sagol Mangna Music Composer Toba Amadi Maitai Chengak na Puthokpa Leibak Ningwei Shai Amasu Phongkibagalunana Monica Sapamna Sakna Miyamna Tahanki Ngasigi Thoramatuga Mailena Political Activist Sapamcha Kanglei Pana Hai Ngasigi Thodosna Matamadugi Lisinga Machamapan Nifunipangi Thaudo amabu Singhali Ngasigi Numit Asi Lamda Masida Yawagi Mitam Ohelamba Numit Amani Ngasigi Numit Asima Indiagi Aranba Kuzin Tharangna Purbanchal State Shemnaba Honarakpagi Mayokta Lamyan Bahizam Irabot na Revolutionary Ihok Sangshinduna Mirota Kiba Numit Aduni Asuk Sanglaba Chahi Asida Ngasing Maksu Lamda Masibo Tugaina Bahonaba Lepri Haibasi Miyamna Kangi September gi Tang Kunmathoi gi Numitsina Lakpada Matamatuda Lamyanba Irabona Lauramba Thaudang Adu Lawmunaduna Aikoi Pumnamak Amato Oina Punchinduna Iramda Masingak Minasi Haiki Aduna Nasigi Numitsina Lakpada Aikoi Manipur gi Leiriba Khudingmakna Luchingba Khangde Miyam Khangde Manung Khangde Mapan Khangde Aikoi Amatoi ne Leminaraganda Manipur gi Ngamkai Kaya Roy Habi Pirep Sida Aikoi Chamanana Thingnaraga Aikoi Chamanana Leminaraga Manipur Tugaina Bahonara Iba Mayam Sing Se Aikoi Amatoi ne Thingnaminagadabani Hai Wafam Se Ai Nasigi Thoram Sida Mayam da Thamjaningi Thoramga Mailena Maitai Chenga ki President Nongthomam Sanahal Nahai Mapung Oina Ngasigi Thoram Pangtholiba Asi Matamamada Irabot Kumba Mamalaiba ki Damak Kathok Lamba Mafuruk Maramdam Manipur Kaiba Yaroi Haina Mior Oidna Paikat Lamba Thaudang Adu Ngasigi Mior Aikoina Mahaki Khudung Inba Amadi Khangminaba Mathau Tare Haibagi Pandamda Pangthokpani Irabot Kumba Thamoi Siangba Maribak Mafuruk Nungsiba Kaya Ngasigi Yaitong Khamdon Basingi Marakta Yaramlabadi Ngasi Thokliba Ira Ngasi Thoklamdabasu Yai Phungdoki Leibak Asigi Saktam Loan Amadi Culture Mangkigadra Haina Kibadagi Irabotna Junction Kiba Khongjangdagi Northeastern Frontier Province Semgi Tauramba Do Tokibani Haina Manipur State Council Irabot Celebration Committee President Comrade Dr. M. Narana Phongdokre Ngasi Imphal East ki Manung Chamna Leiba Lamlai Chalau Irabot Memorial Hall da Irabot Celebration Committee ICC Amadi CPI Lamlai Local Council ga Khosamnaduna Kumda Lisingamaga Chamapan Nifunipangi September Kunmathogi Pungdongbam Thautopu Ningsingduna Pangthokiba Manipur Kanba Numitka Mailenena MSC ICC gi President Comrade Dr. M. Narana Makhataraduna Hai Indiana Nauna Ning Tambaleba Ama Oirakpada Northeastern Frontier Province Ama Semna Bhonarakpada Ngasigi Numit Asida Iravatna Yaningda Badagi Ngasigi Numit Asida MDU Hall Manipur Asi Matik Maguleiba State Ama Oina Lehenabagi Damak Miyamgi Miphamama Pangthoknaba da Matamadugi Lengakna Thingnaba Honabada Pungdongbamdagi Miphamadu Saruk Yaba Lakpada Mishimina Thoki Madugi Numit Adudagi Irabotna Thokhanbani Haina Lengakna Irabotpu Hingna Natraga Sina Pharakpada Mana Chawna Pigani Haina Lakthokibadagi Mirut Oina Laikibani Haiki Ngasigi Thoramatuda MSC ICC gi Secretary Comrade L Thoiren
CPI Lamlai Local Veteran Member Comrade Fairuizam Gokulchan, MSC CPI Former Secretary Comrade L. Satin Kumar, ICC Manipur Secretary Comrade M. Joy Kumar Luang, MSC CPI Assistant Secretary Comrade N. Singhajit Amadi, Comrade Chana Lukhoina, Athoiba Mitunglen Singh Oina Saruk Yaki Bagalonena, Pungdong Bomdagi, Miam Yureli Amasu Lamlai Chalo Irawat Memorial Hall Tamalaki. September Kunmathoi Lamyanba Irawatna Miyota Kiba Numit Ningsing Thoram Ama, Lamyanba Irawat Ki Miyeng Amadi Masiki, Ngasigi Manipuri Khunai Haiba Hiramda Protection and Preservation Committee Manipur PPC gi Makada Lamyanba Irawat Ningsing Thoram Observation Committee Lintokna Sinna Kwakatil Akhameka Community Hall Pangthokre. Ningsing Thoram adugi maru oiba thoram ama oina leikhidraba Lamyanba Irawat ki photo da leisu katna amadi minute anitumna lepna leikhidraba gi mafamda ikai khumno utpagi thoram amasu pangthokhi. Thoram adu da PPCM ki convener Fairuizam Nandoluang, Lintok ki convener Konthozam Thoiba Mitei ko convener KH Kopen Luang, L Siam Kuman, YT Ken PPCM ki advisor Laurembam Nganbi Y Lerik Lema, Soresam Memcha Madi Maibam Punimasina Athoiba Mitunglen Singh Oina Saruk Yaki. Thoram aduga Mailena PPCM ki convener Fairuizam Nandoluang na phongdorakpada Manipur da ngasi phawba Chatharakliba irang asi maroina India government na Kuki militants singda inchinduna Manipur bu machit ahum thokna thugaina ba honarakpada Kuki militants singbu India government na kulai oina sijinarakbani. Chahi ama hejlaklaba irang asida Kuki MLA tarana phone tawrtuna makhoi tungan administration ama taraklaba phawba makhoi ga sakman lengmanaba oiriba aikoi MLA minister singna tumina lesideba sigi mahuta miyam tinba mafam amadi khungak phamda chatuna miyam da phongdokpham thoi masina tadana makhoina hujik phawba tumina leisilaga matam lenbagi mawongda leiraga miyam sum mohan batanatana mi sibagi chang wangkathanba lanthum mangbagi chang hengathanba si nongma natraga nongmadi MLA minister singi mathakta tagani haibasi khangpham thoi amadi hojik lamdam masida irang kaya thokliba si Irawat kumbal luchingba leirektaba amadi mahaki wakhalonda tung inba ngamdabagi thorakpani mahakumbal luchingba ma layamlabadi Manipur da tangdu leitana layamgani Irawat na MLA oingi matamda Manipur muthatpa yaroi hadna Manipur miyamgi tungi yaifana bakhanduna miro takiba numit September 13 asibo mahakpu ningsingba oina ngasigi thoramasi pangthokpani hainasu phongduki. Hosing asi mutanaba honabagi thoksil amabudi Government of India ki border fencing ki matang sida akoi ui adubu madu oigasu madugi pandamda phangna boramada Manipur ki chawraba square kilometer ising dari hena pak chawba Manipur ki tampaki lamdagi hena saruk ani hena chawba sumba kabo biliama among anna khona claim to yadna ba mong manbagi thoksin khar lei aduna masi akoi study to bamasu changi aduna Bharat Sarkar na border fencing khabagi matang se machida Manipur ki miyamna harawninga Nakalamarumda Ningsing Thoram aduda saruk yakiba Lintoki convener Konthozam Thoiba Mitei na hai Irawat na Manipur khunai damak lauramba thaudang adubo ngasigi miyon aikhoina ningsingba oina ngasigi thoramasi pangthokpani adungai British na Manipur bu loi chalaba matong Manipur gi saktambu tangkak ani thokna thugaiduna thanambatanna chingda British singna administration ama tawba duga tamdana makhoina semba ningthau na wayel chukli paihanduna thambatanatna makhoina hapliba ningthau aduna maning makha tamna thabak tawba ngamhandana British ki yaka yengduna thabak tawhanba adugumba British ke lenga ki makhada lamdam asigi lawmi sinmi singdagi maram chadaba tax kaya lawduna Manipur bu machet kaya thokna thugaina bhonaramba British singi mayokta lamyanba Irawat na lepki haina so phongduki. Kuki taba mafam singi border fencing kona khagani haina India gi Home Minister Amit Shah na phongdorakpa asi Manipur lengakta karigi hairibano amadi state government na miyamda asigumba wafam asi thampham thoktabra haina Aam Aadmi Party Manipur State Activity Coordinator Biswanath Thingnamna phongdokre ngasi Manipur Press Club ki thang pangthokhiba pawgi mifam amada wafam asi phongtokladuna Biswanath na hai Manipur da kuki taba mafam singi border fencing kona khagani haidna Union Home Minister Amit Shah na phongdokhiba wafam ama national media amada viral chalakhiba simak angpa phawi kuki singna taba mafam border fencing kona khagani haiba wafam asi BJP gi lengak oriba
स्टेट असिदसु खंगनफम थोक्तब्रा अमदी स्टेट असिगे लेंगकनसु मियामदा सिगुम वफम असि थमफम थोक्तब्रा हाइना हंगलकली इंडिया गवर्नमेंट अमदी सेंट्रल फोर्स सिंगी लुचिंगबसिंगना अनिंग फोंदोक्तुना मियाबु अपंग सिबगी थबक तोकपिरो मणिपुरदा थोकलिबा लान असि कनाना थोखलिबनो हाइबगी चिंगनबा मियामदा लेरंबा दो नोमगी मयक सेंगलकले लोइनना मणिपुरदा थोकपा कन्फ्लिक्ट खुदिंगमक मियामना लोइसिनना लाखिबने ngasi makthokliba conflict asishu miyamna loisinba ngaigano amadi tampaki mafam kayada security ki checksin thorang kaya lokhatna thamlaga jingi mafam singdana free thadna thambasna takpadi kana ko makangluk phurup amabu loisinaba india government na atamna silakpa thawng amara haibasi miyamna hangduna lakli manipur da thokliba irang asna matam sangna awafim amada miyam khangduna sum lairakpana nongmadi manipur gi miyam angawba miyoi ama oirakpa yabagi fibam amada लाकद्रा हाइबगी चिंगनबा लाकले मदमदना हौजिक थोकलिबा इरांग असि इंडिया गवर्नमेंट अमदी मणिपुर लेंगकना अथुबा मतमदा वारसिन अमा पुरक्तुना मियाम महौसागुम तंगदु लेताबा लमदम अमा ओहेनम होनगदबनि हाइना सुफुंदुखी बानजिदगी ड्रोन न सिंगबा नत्रगा मिसाइल न सिंगबा तोंगान मखलगी अटैक तोरपा याय मियाम अलर्ट लैबिरु हाइना कैदोबगी सिगी वफम जि थंबिरैनो हानदी अदुगी लैरिबो वफम मयाम सिंगदो इंटेलिजेंस की रिपोर्ट अमदगी फंगबनी अदुना मियाम द अलर्ट लैबिरु हाइरे अदुदी व्हाई नॉट इन द लास्ट 4-5 or 17 months इंटेलिजेंस की रिपोर्ट अमदा अखोगी सिगी मतांग सिदा लान थोइबजी मतांग सिदा रिपोर्ट अमदा लैतबा जाला लोइना तामेंगलोंग कांगपोपी साइको साइतु अमदी तामई असेंबली कॉन्स्टिट्यूएंसी की constituency mangada leiriba liangmai ising delimitation tawba matamda assembly constituency ama khaktada ponsinbina wafam liangmai naga council manipur gi maikeda ki takshilakle wafam masinga si major khulda leiba manipur press club ta pangthokiba paumi singa unaba amada liangmai naga council manipur gi vice president wiso bauna phongdokibani mahangna makhata na phongdorakpada kangpokpi hariba lam sigi MLA leirabasu lamdamasung development sing chief minister na masala na yengchinduna laki mahanga tawbani haina promise tawkiba liangmai gi thabak thawm sing ngasi phawba thabak oina paikhatuna miyamgi maning thunghanduna lakhibani masigi makha tatharakpa oina leimakhong tu lanka PMGSY gi kilometer kulumdoi sangba lambi asi liangmai singi lifeline oiriba lambi amani maramasna hariba lambi asi mapung fana quality leina thuba matamda semba loisimbiyu haiduna manipur da thokliba irang asi thuba matamda loisinduna miyam wanariba se kokhan binaba mi wafam appeal tawrakli thuba si pisu kokhan binaba si konabiyu akhoi gi matai ga ki landa akhoi manipur da leriba akhoi naga khande dana khande suman awa thengna leibuni asisu अथुपुरा शांतिपुरा बुझाइमा से अखैगी यामबाई साइडकी अखैला सुमानि रिक्वेस्ट सुना सुमानि तबजरी हेब्स तेना सुमानि तबजरी September 13 हौरगा अक्टोबर 2 फाउबा इंडिया पुंबदा पांगथुलिबा लुनानबगी थरम स्वास्थ्य ही सेवागी सरुक अमा ओइना CRPF ग्रुप सेंटर लांगजिंगना YLL क्लब खुंड्रापम अमदी NSC खुंड्रापमगा कुसमनना सेनुना खुंड्रापमदा लमतु सिंगबगी थरम अमा पांगथोकरी थरम अतुदा DIG ग्रुप सेंटर R दुइदांग कमांडेंट पद्मश्री N कुंजरानी डिप्यूटी कमांडेंट M सोमोरानी असिस्टेंट कमांडेंट PH रानी बला नचिंगबना सरुक यादना पांगथोकी थरमगा मैलेना पद्मश्री N कुंजरानी ना फोंदोखिबदा CRPF ग्रुप सेंटर लांगजिंगना तोंगान बांफमदा चथरकपा लमतु सेंगबगी थरमगी सरुक अमो ओइना थरम असी पांगथोकपनी लेंगांगना अक्टोबर 2 फाउबगी मनुंगदा लमतु सेंगनबा थरम पांगथोकलबसु मियामना मखाताना चाहि चुप्पा लमतु लुनाना थंबगी हैनबी थमदुना हक्सांग फन लैना होनसी हाइखि Delhi liquor policy case ta chene hadna jail da leiriba Arvind Kejriwal na bail fangduna thadolaba matungda Delhi gi CM oibadagi fam thadokhrabagi matungda Aam Aadmi Party AAP gi luchingbi RTC bo anoba chief minister oinaba party legislator singna khankibani RTC ngasi CM oina wasak lokre mahangna Delhi gi khwaidagi naha oiba CM oire Sultanpur Mazra dagi ahan bo oina MLA oirakliba Mukesh
Alawatsu Atisigi Cabinet Yauri Atay Adna Gopal Rai, Imran Hussain, Kailas Gehlot, Amasung Saurav Bhatwasni, Atisina, Delhi Hum Suba, Nupi Chief Minister Oire, BJP Susma Swaraj Amashung, Congress ki Srila Dixit, Delhi Chief Minister Oikre, Arvind Kejriwal Government da Atisina, Portfolio Mayam Ama Pairam ki, Member Humputara Labour Assembly da September Kuntaru Kuntareta Majority Utkadauri, Miang Yaifuna Paket Kadaba, Pending Lady Bas Kim Kaya, Paket Pana, CM ATC, Ahan Batabak Oiri, Delhi Assembly, Mikal Matang Jahida Pangto Kadabani. Air Marshal Amarpreet Singh, AP Singbo, Matangi Cabin, Matangi Chief of Air Staff Oina Khankre, Hauzik Indian Air Force ki Vice Chief Oriba, AP Singh, September Kuntrada, Khwaidagi Wangwa Post Asi Paigani, Air Chief Marshal BR Chaudhurina, Retired Tauro Matungda, AP Singh September Kuntra, da Office Paigani Hari, Air Marshal AP Singh, Lisingam Gachamapan, Marifu Marigi, December Kunmathuida, IAF ki Fighter Stream da Commission Taukibani, Pung Lishing Manga, Hena, Flying Experience Layer by AP Singh, Flying Instructor Amadi Experimental Test, Pilot ki Qualify Amani, Mahanga Operational Fighter, Squadron Amushung, Frontline Air Base Command Taukrabani, Test Pilot, Ama Oina, MiG-29, Upgrade Project Management Team Ama Moscow Taluchinki, National Flight Test Center da, Project Director Flight Test su, Mahak Oiramle, Air Marshal AP Singh Param Bixist Seba Mandal Amasung Ati Visist Seba Mandal Fangkre. Sanabagi Pauda Imphal East District United Clubs Organization Idu Kona Sinduna Ahanba Panchayat Level Irabot Memorial Sepak Takraw Tournament Isingani Kunmari ngasi Youth Guidance Club Kongba Khetri Lekai da Hautokre Hautokpagi Tharamda Takhelambam Dizo Mangang President Imphal East District United Clubs Organization KS Rajan Mitay Vice President Amuko KH Bijoy Vice President Youth Guidance Club KH Munindro Singh Pradhan Uchekon Nongchup GP na Tharamak Mapusing Oina Saruk Yaki Numit Chup na Tathagadaba Tournament Asida Punna Team Marina Saruk Yari Haying Final Sanagani Services 8 Arabida Mariba Pau Amuhana National Revolutionary Front Nakau Kiba Ban Manungda Kaitel Kanakide Dukan Sing Tong Lonaki National Repentance Day Thoram Pangthokre Irawat na Changshin Kiba Khongchangdagi Northeastern Frontier Province Semgi Tawramadu Tokibani Haina Dr. M Naranafong Rokre Lunina Atishina, Delhi Chief Minister in Wasak Lokre. Masigdi Imes Modam Pizza Bamata Salo Shinjari meeting Tabil Bisingu Amuka Nakurumzari.